ꯉꯁꯤꯁꯦ ꯀꯣ ꯑꯩ ꯂꯛꯈꯤꯄꯨꯔ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯥꯎꯒꯀꯣ ꯑꯗꯣ ꯀꯩꯀꯩ ꯇꯧꯔꯛꯄ ꯍꯥꯏꯗꯣꯏꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯕ꯭ꯂꯣꯒ ꯑꯣꯏꯖꯔꯦꯕꯀꯣ ꯑꯁꯤ ꯕꯦꯒꯁꯦ ꯖꯥꯠꯂ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯆꯥꯎ ꯑꯃꯅꯤ ꯒꯥꯔꯤ ꯉꯥꯏꯔꯤꯑꯕꯀꯣ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ Hinjan napi mayam jeng ban tille Kiru kanai na pa pham gena. Macam dukan tinggi donde. Jangan apa nggak? Tadi. Sama. Nasi kacau betul loh saya kan itu saya nak. Cuman loh kacau. चालीस देगा 40 और 1 डालो तो कोदम मया मखोय माचे काप चतोय नि नुदिन ओइरे आबको द मसा नुंगायक्तबदगी पुरिनि अभी बदन सा Mama di jangki si jelo nabra. Ini jangki.
ꯑꯗꯣ ꯃꯌꯥꯝ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯏꯅꯦꯕꯀꯣ ꯔꯤꯄꯣꯔꯠꯁꯦ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯂꯥꯛꯇ꯭ꯔꯦ ꯔꯤꯄꯣꯔꯠ ꯂꯧꯕꯗꯣꯏꯅꯤꯅ ꯑꯗꯣ ꯗꯣꯛꯇꯔ ꯉꯥꯏꯗꯣꯏꯅꯤ ꯑꯃꯨꯛ ꯂꯥꯛꯑꯒ ꯔꯤꯄꯣꯔꯠꯁꯦ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯣ ꯌꯦꯡꯗꯣꯏꯅꯤ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯅꯥ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯅꯥꯏꯔꯥ ꯑꯅꯧꯕ ꯄꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯃꯃꯤꯠꯁꯤ ꯑꯃꯨꯛꯀꯣ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯅꯀꯣ ꯄꯤ ꯇꯥꯔꯤ ꯇꯧꯏ ꯍꯥꯏꯅ ꯃꯃꯤꯠ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯄꯨꯕ ꯂꯥꯛꯏꯅꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯑꯁꯤꯅ ꯑꯩ ꯂꯧꯔꯦ ꯉꯁꯤꯗꯤ ꯈꯥꯕꯛ ꯑꯣꯏꯅ ꯂꯧꯔꯁꯤ ꯆꯠꯅꯤꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯧꯅ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ